अहानबद मरुई पाउसिंग मणिपुर की सिविल सोसाइटी ऑर्गेनाइजेशन सिंह मिहुसिंग बीजेपी की नेशनल प्रेसिडेंट अमित शाह उनखरे मसागी मथौ पांगथोलिंगैदा नोंमैन पानु लेखिद्रबा पौमी थांगजम जिजमनी की मंगरक सुबनिंग सिंह थोरम पांगथोखरे अमदी पौमी लेखिदबा थौदोक सिंह की असुंबा वायल फांगनबदा थिनथबा थोंग अमजुगी प्रेसिडेंट वांगखेमसा संजायना नोंगाइदो फोंदोखरे खुमजरे मेंग ताबिरब सिंह तराम नोक्सा बोलना पाउ सन्दनो पिजरे NSN IM अमदी इंडिया गवर्नमेंट अनि की मरकता तौनरिबा फ्रेमवर्क एग्रीमेंट का मरी लेनना दिल्ली द कैंप तौदुना लेरिबा UCM अमुको अमसुंग CCSK की लुसिंग सिंगना ngarang अथेंगबदा BJP की नेशनल प्रेसिडेंट अमित शाह उनदुना इशू सिगी मतंगदा मणिपुर मियाम की फिरेप मरिक सुमना थमख्रे अमुको की प्रेसिडेंट PS देवान UCM की प्रेसिडेंट एलांगमम जॉनसन CCSK की वाइस प्रेसिडेंट जितेंद्र निंगोंबना लुसिंगदुना फ्रेमवर्क एग्रीमेंट असिना करिगुंबा हिरम अमतदा मणिपुर की इंटरेस्ट सोप यारोय एग्रीमेंट की वरिसिनमा पुरकनबा होनरिबा सि मियाम खंगना सथबना असुंबा खोंगथांग ओइगनि हाइना थमखि मणिपुर की पॉलिटिकल अमदी हिस्टोरिकल आइडेंटिटी असिबु इंडिया गवर्नमेंट इकाई खुमनगदबनी अमदी मसिगी मियंग असिगी मनुंगदा इंडिया गवर्नमेंट वरिसिन अमा पुरकनबा होनगदबनी नत्रबदी कैदोंगैदा सतनबा याबा वरिसिन अमा पुरकंगमलोय करिगुंबा मियाम अमदी मणिपुर गवर्नमेंट की वा तारमदना नाकल नाम खक्तगी ओइबा खोंगथांग लौरलबदी लिसिंगनि अमदा थोकिबा थौदो अदुदगी हेना अरुबा फिबम अमदा लाकनबगी मरम ओइगनि मसिगी अफफत खुदिमक सेंटरना पोगदबनी हाइबा वाफम नेशनल प्रेसिडेंट थमखि मियाम के पामगी मयोक्ता LK अडवाणीना मतमदुदा सीजफेयर एक्सटेंशन तोरपना मणिपुरदा मियोय तरंग नेपाल लेकिदबदु BJP की सेंट्रल लोसिंग सिंगना मतम सुपगी ओइना कावगनु अदुगुंबा फिबम अमुक लाकनबा नाकल नामखकी ओइबा वारेफ लोबिगनु हाइना CSO की माइकेदी पुनिंग सिंसिनखि अमित शाह की माइकेदगिसु CSO सिंह की माइकेदी फोंगोल वाफम सिंह मुन्ना तारबा मतुंगदा प्राइम मिनिस्टर होम मिनिस्टर अमदी अतई मरी लेनबा खुदिंगमक्ता खनरगे हाइना थाजब पिरखे करिगुंबा फ्रेमवर्क एग्रीमेंट असिना मणिपुर असम अमदी अरुणाचल प्रदेश सोकदबा ओरबदी स्टेट अहुम असिगी मियाम अमसुंग गवर्नमेंट सिंगी यानबा अमा लेटना फ्रेमवर्क एग्रीमेंट असिगी अरोबे ड्राफ्ट अमा पुथोक्तबना फगनी हाइबा वाफम CSO सिंगना थलोंकी हारि मखातानंगसी मिहुत कांगबू सिंगना मिनिस्ट्री ऑफ होम अफेयर्स के होम सेक्रेटरी राजीव गौबेक कसु उनखरे उनबा अदुदा नाकल अनिगोइबा वाफम सिंह पुखनदुना फ्रेमवर्क एग्रीमेंट की मतंगदा लेनरी फिल्म सिंह मखा मसा खाइन खनखे होम सेक्रेटरी की माइकैदगी मणिपुर की मियामना मिपाइबा अमदि सिंगनबा तौबिगनु मणिपुर की इंटरेस्ट सोकपा अमत तौरोय हाइना थाजब पिरखे हारि लिसिंगनि तरानिथोय की डिसेंबर कुनगोमदोइदा मसागी मथौ पांगथोकलिंगै थांमैबंदा थोकिबा थौदो अमदा नौमैन पानबदगी लेखिद्रबा थांजम जिजमनी की मंगारक सुबनिंग सिंह थोरम थांमैबन चेराउक सिंह लेबा मार्केटिंग सिंह खुबम पांगथोखरे तोरमदुदा थांमैबन केंद्र की MLA KS जैकिसन ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट वांगखेमसे समझाई पाउगी लमदा थबक तोरिबा पौमी सिंहना सरुक यादुना लेखिद्रबगी मफमदा हाइकल लेकत तमदुना इकाई खुमना उठकी यूनियन की प्रेसिडेंट वांगखेमसे समझाइना सांडेल पांगथोकपा इसै नोमाइगी थोरममदा NSN IM की लिविंगस्टोन कौबा अमना लमदमसिगी सकनाइरबी एक्ट्रेस अमदा सथरखिबा थोंगी मायोक्ता मियामना हौरखिबा इहौगी पाउ लौरिङैदा थांजम जिजमनी नोमनि पानु लेखिदबनी मसिग मरि लेना पुलिसना केस अमा लौखटले हाइब लेख्रे अदुबो ngasi फावबा लमदमसिगी पाउमी तरेत मसागी मथौ तौरिङै लाइबक थिबा थौदोक्ता लेखिदबा अमसुंग कुथानिपाल हेना सोनखिबा लेरे अदुबो ngasi फावबा आइनगी ओइबा सुनबा थबक लौखटबा लेट्रे केसिंग नमसिंदुना अदुमक थमले लेखिद्रबा पाउमी जिजमनी की निंगसिंग खुबम बु पाउमी सिंगी निंगसिंग पाक ओइना सेंगोट लगनी हाइना लाउथोकिबादु अधु मतमदा सेंगोट पिननबा मरि लेनबा सिंग पुनिंग सिंगसिनखि अखोई इरक्ता लेरंबा अदुमबा मसागी मथोक फजन खंग पांथोकपा पाउमी मतम अमगी अखोई प्राइम टाइम को हतिगी पाउमी अदुगा DTK इम्फाल की अखोई स्टिंगर ओइना लेरंबा अखोई थांजम अखोई नानाव अखोई जिजमनी एलाइज मासी हौकिबा 2012 की गसिगी 23 अखोई डिसेंबर सिदा मोमोको की अदुमबा इहो मलापदा मसा स्पोर्ट चलगा ना माई मरेंग बांदा कैमरा थागलगा माई मयाम की कवरेज तौरिंगीदा अखोई गसी अखोई मणिपुर पुलिस की नुमैना पांदुना थवाई थाखिबनी याम नुवाइतबने अदु गसी माबु निंगसिंगबगी 2012 तगे सिबाव चही 5 हाइबा तारे अमसिबाव दा मागी लाकपनी
aduna masi akoi paumi sing na masai mathok masa khangna pangthokpa aduga sport lekhidaba haibase mana si yan hanbani haibo ko ya aduga summa thok se amuna thoktana ba aduna hoje phawrang si phawda manipura paumi tariat ne akoi ngumida kaptuna hathiba yam purma se ngasi bawda sarkana action taken lakhotana FIR tobidana amata leidabani adu paumi phudana khotana tobida paumi akoi kunthane pani akoi thengneri base adu profession harja ne hariga su yamne henna akoi ki notice ki region da akoi ki oirgidi manipur henna paumi sing thengneri base yam hela Taurumadu Suruk Yakiba MLA Zegisna Lamnamasi Sing social worker Habitarabadi Paumi Singni Haina Singtaraduna Aing Nungtil Naidana Miam Gitabak Toruba Paumi Singbo Hatpi Bamadi Pubi Bahibasi Miam Punamuna Kandem Topum Toi Paumi Singna Asuma Pau Fong Naba Honabada Kanagumami Karana Atamana Singna Bahibasi Prayers Kining Tambu Singnabani Handakta Pauxiamagi Coffee Sing Maitakibadu Democracy Sanakangolda Sound Singnabani Hake Manipur quite a job of social worker high the ID Paumi social worker quite a job in Henning. Sama Sebato Bugi roll a manana low was a Paumissing a total as oveni. Nasi Bogi Manunda Manipur social worker and the Tawai Kivati, Ting a day dubu. Paumi Gamna di Labaki the Magda Nasi. Me Ampunamaxi Pau Honabada Makwiki Machinga Mapangal Patona Putuoga. Adugum laba asing ba thuduk mayam piraga Manipur praja mayam da khangan na bhon abada mawai thawai thaba mayam yaukre madugi manungda thangjam na naw su amani aduna aikoi na ngasi Manipur gi adugi India gi prithvi punamakta paumi sing gi role ase akoi ne yamna wangna thambidana koi society gi section khudi magna aduga magi class government servicemen aduga koi thabak tawsing politicians sing aduga chumna thabak ingkang suriba local sio punibna khoi promising si ikai khonabam thui Ngarang numidang Andro parking da motorcycle na thonlombadagi masagi sahi manga khakta ngari binupi masa ma leikidaba masung apopi amana thina sokiba thodo yaningdo phongdok tu ngasi miam na Imphal jaripok lambi konung mamang area da lambi thimui khongjang jangchin khre lekai nupi miam horok tuna konung mamang traffic island dagi Palace compound hygiene pham phawbat lambi thingki lekai gi miwe mana traffic point dagi kongma taban lambi ase divider leitabana khudong thiba thodo kya thokle ngarang numidang waram pung mangarom tabada wangkhai angom lekai dagi songtham ingo sawbugi masanupi CS Dipa lambi lanthok naba honari ngaida motorcycle amana thomambadagi leikidabani lambi ase mari lenaba singna divider thambina ba khongjang asi sangsin mani haiki Hariba lambian sida atoki matik accident kaya ama thoabane siba na ba kaya ama yawrabane asigi lambian de divider khaibiyo haija khoina khaiba ya ba haijarabne adu ngasi bokda moina karimta asi khaige khoike haibagi karimta hairakko jo laite hojikche moi hojik CM unaba chakriba akhoigi kanoje CM ga karigumba yana ba pora kanda akhoi lambi je hangjagani ba karigumba yana ba je porokta taragadi numitarani ogira thama ogira lambi je thingni ba akhoile Organ donate tobuna miyoibagi thawai ma irai laina kanba ngamgadorubani maramasina disease organ donation center ama thamba yamna maru oi haina Mardas Medicals Mission gi transplant surgeon Dr. Sunil Shafrok na phongdokre Siza Hospitals and Research Institute ki auditorium da pangthokiba pawgi mifam amada wafamsima na phongdokibani thoromadu da Siza Hospital gi managing director Dr. K.S. Palin Institute asigi nephrologist Dr. Gulliver Posangbam Urologist Somarendra Paunam amasung Dr. Sole Kangjam Susukaki Dr. Sunil Makatana organ donation tobasi ahingba mi amadagi tobadagi khudakta lekhidaba mi abada tobana hena kanaba fangale maramdi ahingba mi amana toba tarabadi mi adigi organ ani panbu manungdo organ amadagi hena piba oithokte adubu lekhidraba mi adigi toba tarabadi yamdrabada mi taret nipal gi punsi kanbangami lekhidraba mi amabu aremada mai thaduna natraga fomduna manganbagi mohutta lehuriba mi singda kanaba fanganba haibasina apaba thaba oigetoribani maramasina lamnamasida Masigi kanaba miyam puna kangmin na duna organ donation center ama ling bahai bisi tangai fade maak na Imphal lakliba simaru ina asigumlaba center ama ling na ba pandamne tauge haina khalabadi oithok to leite maak state Tamil Nadu da su matam khargi mamangda lingkatuna lammasida malimgi mepta yawbangam le haiki My request is, so far sometimes you've written about the healthcare, how it is not good, kidneys buying, selling, all this you read.
forget about all that. Promote the noble cause of organ donation. Caesar Hospital da lang duna lady sel pauxe gi paumi sendam natrasta thamoiban kendru gi MLA case Jekison na sel gi mateng pangkhre MLA Jekison na ma leba ki oiba issue kaya da paumi sing na sen chong duna soba tholang lori lamdam asigi paumi sing gi hona zaman na lamdam asi nungsi sana leba ngamlebani haike natrasna athu mutamdana magi anawasi phagalaktuna ma lori ba thodang paumi gi thodang da muk lauraga manipur gi sewa taw oisinu ngasi thenkhang kaya da manipur gi paumi singna lori ba thodang akoina khangnare manipur gi akai bi phim lakadabada 18 june da manipur gi paumi mayamna akhoi gi manipur sin thungna akhoi gi ore kadab phim mayam adu pibadagi manipur ho achoba ma laktana manipur ga se akhoi gi aru phim lakadaba kanwa ngam khibani ngasi su akhoi gi framework agreement gi da singnaba mayam leba mayam ase manipur da leriba promising na matam chana cooperate tawduna manipur da leriba civil society sing political party sing aduga satra sangan punamak asugum labagi phattaba tholakpa mayawa mayam adu leminariba se paumi singi achoba thodang ne na haiba yaro da maram leite State amasung central government na lamdam asigi yelhomi kanba pamdabana miyamgi hok namsin nana ba honare haina MPCC gi wanga luchu oriba MLA Jekison maral siri Chiza hospital da anaba hangba lakiba MLA ga paumi singa unabada mana makatana MLA homfuna puna prime minister da taksin bana solution propong ngamgani BJP ga government asina yelhomi kanana ba bill sembada thoksade haiba khangbadagi miyamgi iho handokpani Congress lenga leiringai da miyamgi apamba khangna thabak towi khangbadagi demand sing pukhalakibani center amasung state party manabagi khudong saba loduna matam loduna leiribasi Manipur mai sakpa ngairibra hangke manipur da hujik leiriba ILP gi issue si akhoi gi anoba government si lakpadagi su praja mayam gi ho se thoidokna leitrena lobe yare aduga masi mamangi house ta akoi congress ki side gi ngarang su calling abstention da akoi colleague megachandra congress ki side gi ngata pukhat point toba media da su ai samak do congress sagat tegi ayam toina haigre aduna ILP gi matang sidi akoi gi market gi thamjarabada congress sarkar ama laaba kanta da ILP issue gi bill se pass tong na bage thodang se lobo ngamgani eho horu besing ju congress sarkar laaba matam da risoidna horakani thaji maram di kari gi no haibada makhoi huji leiba sarkar sida eho honing de maram di kari no thok sarkar sina tawrakani ba thajaba leiti ana thajaba leitabadu da kanaroi khangbadagi makhoi eho ji kanjanda bane ena lowi aduna congress sarkar la kan di makhoi ne eho se laaga khoi manipur gi apun akhoi gi yellow missing kanaba bill lama pass to wa hebese congress sarkar la kan da oini hebese masi a ke thajaba Christmas kumai lakpada More Commando ki DSP TS Krishna Tombi amasung OCP Tarun Kumar na Hill Travel Council musing da kulol tongkre ISTC ki office ta pangthopa tormadu da TS Krishna Tombi na Hill Travel Council na More da nungsi sana laimina na walakul iluba thodangbo thagar phongdok laduna police na su More da ehing nungtil naidana tangdu leita phiba mama laina bagi damakta lokal iluba khongthang asida civil society organization sing na su mating pangbiu haiki Hill Travel Council ki secretary Mang Milan Singson na Christmas kumahi manung da pamnu thodok thoktana ba ekoi khudimana khona minasi district police na su miyam gi damakta ahen ba thabak tobino pukning singson ki Haukiba sahi asida lamdam asida leiba school kharana masama ke school da class 10 tamliba mahiroi kyabo school masana lojaba pre board exam da mark nemi haiduna board na loba class 10 ge exam thabi yarui haina sathriba thong lebak thibani haina case na phongrole school asina pangtholiba pre board exam asi board ke class 10 exams asigi screen test oigadoribra haiba simri lenu singa singdokadabani asigumba mahiroi singi career mangan gadaba thong asi khodak tagi lepkadabani natrabadi school asigi recognition kakadabani hari Senior Writers and Playwrights Manipuri founder member Professor Dr. Rajan Toijambagi Sahi Taret Kundakpada Sahi Sigi Sahitya Academy Award Pinanaba Khalakpada Foramasini Nungai Phonrole Foramasigi Committee gi Mifamna Aiba Siu Foromge Mapok Kunun Numita Ikai Kuno Utkani Hari Housing Makataba Pau Kemum Piding at Tem Brem Tolomanisi Life school set pre nursery begin class 10 over class 1 monkey smart class facility lay van service lay boarding facility lay
दादा लाइफ स्कूल तमब सात्रदी एक्स्ट्रा कोचिंग ट्यूशन तौबगी मथौ तादे हांसिंगसे साना खोटबगी मतमसे यामना पंगने डायरेक्ट नतना लाइसुसु तम स्कूल हिना संगा खरा स्वांग न्यू गने ताला लेबो अदु आई इसासु सिदा तमंगे यागदो To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mobile Furniture. Offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College 70850 Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल ने स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोकचरगनी आगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दिमाग रिसेप्शन का तानबियो ब्रेक में तुंगा तारामोक सरी मखदा बॉक्सिंग उखरुल टाउन की ब्यूलैंड बैप्टिस्ट चर्च की ममांग लेबा दुकान ममांग सैकंगब हैंड ग्रेनेड लंगसिलमले बोम पोखाई हौदबदगी असोप नंगहौद्रे थौदोसी ngarang numidang waram pung 5 minute nephu mangaram tabo aduwaide thokibani Mangal Maheto amasung Gopal Kumar Koba mioi ani gi dukan mamang da bom adu langsilambani khudakta Assam Rifles amasung Ukhul District Police ki team laktuna mafam adu question duna thamlaba matung Assam Rifles ki bomb disposal squad na bom adu asoingam yauduna lokthoke bom langsilamba thong asibu Ukhul gi miyam na yaning do phongdo pagaloina Christmas kumai matam asida sarang naba piba mama thon na ba thong ni haina yaning do phongdo lei Ngarang loisin kiba assembly mifam da fawo puthokuna kanakraba Delhi gi Manipur Bhavan award pa amadi mong sumdaba thong kaya sathabugi mami sauna tari ISTV gi Delhi pawmi Seram Roses na hawkid September 12 dagi hauna December 14 fawa thahum lom Bhavan gi thabak thorom sing thijanbada award pa amadi thabak thorom sing da mong tado kamarom thengna kibani Hauzik Fawgi oina Bhavan asigi employee humbutara mu leiba asigi manungda Manipur dagi employee tara fadana leiri Manipur dagi employee kaya yawbugi haina list ama ISTV na fangan binanaba DRC Manipur Bhavan da haibada piru haibi yakide Infada leiriba Residence Commissioner da oina Bhavan ga mari leinaba khudima hangbiu phongdoroki Mamang dagi hauna Bhavan asigi thabak toriba sing Manipuri sing dagi ayamba hapinaba miyamna phongdoknakiba leiribani Mamangi government loiram daida employee kunga mapal lom regular tahalami masigi manungda Manipur dagi employee mari khaktani nauna regular tahalamlaba non Manipuri employee sings asigi marakta asengba qualification yawdaba employee kharasu yawrabra haibagi singnabasu leiri Manipur Bhavan gi award pa staff kuntragani thoi hapnanaba thabak lokhalakliba asidasu Manipuri kaya yawbugi haiba khangmangamdri Amoromda Bhavan asigi canteen sahi anidagi tender tawdana hanadagi canteen famliba UP dagi Silas Kowa Myoyamana
famlakpa sahi tara farakle canteen asida fangliba jinjak sing asi manipurgi oiba mathel sing fajana piba ngamdabana miyamna pena da wafam kya leiribani canteen asisu lamdamasi mathel sing fajana piba ngamgadaba farm da oina pahanningbagi apamba miyamna phongdorle babanda leitaba singna chaning thakningba yorbasu security namaram oiraga sangandabana thangnana leiriba Nagaland Mizoram House na singba singda Manipuri singna setlaga sanare amaromda Manipur Tiken Visit House ta fi subugi tabak toriba asi officials oina lehenba natte sumna yanaba amada leibini hari miyo asina tongana bill pijirbasu isingi oina tha amada lupa samakha thi hari adubu makna nongra sizinariba ising asi pathoklabidi thada lupa lising ani dagi ahum phawba taramba yai hari SP Mark Talaiba Manipur Babangi official Singda Hangbada Isingi Oina Tamad Lupa Saturday Sanifal Fawa Oramba Yai Adubo Nauna Charles Purpana Fazina Haibangam de Haibawafam Tamaki P Suriba Muyamana Baban Kaktagi Natana Mapangi Water Su Loduna Fi Sui Hari Hiramasing Matangda DRC Manipur Babanda Hangbada Asing Wafamasi Office Ki Manungo Wafamni Tigat Patarbasu Official Committee Amasandana Tigat Kadabani Hierarchy Atai yumlo nariba state singi baban ge yengnabada sothana lerba Manipur baban ge phibam phagal handuna lamdamasi dagi miyamna masamaki mayumni khana leiba yahan ningbagi apamba masak maming haidok ningdaba mioi kyana fondorle Christmas kumai amasung anoba sei lising ni taranipal na lakpada Sandel Naga People's Organization na Tribals Ho Naga Women's Union Sandel Sip Singh Hanig Lusing Singh Christian Forum Contractor Association Intellectuals District Administration Sandel the Leriba Tuan ba Security Forcing Mafamda Yaipa Pausel Pirakli Festivals Manungda Electricity Department na Sandel the May Mulan Bidanaba Apil Tori Kumai Asina Tangdu Letaba Nungsiba Nungayai Fava Sandel Miamda Puropo Oresno Hari Imphal Municipal Corporation ge area da leiba oil pump khudingmak miyam ge season nabada ananba public toilet sing sungsoi soidana thamnana ba IMC na notification thokre pump sing da miyam na toilet ki khudong saba phangan gadabani hiramasi ge mari leina pump chalariba sing da su tha sigi kunda IMC na khan krahari All Community Development Organization More Akodomna Christmas Kumai amasung anoba sei lakpa iroinena More da leiriba tuan ba searching da seng khudol tamkre ngasi More ward number 3 ta leba lufasi office ta pangthok pathoram da ECA More ward number 2 KBC More ward number 2 MELC ward number 3 LEF ward number 9 MBC ward number 7 PBMPCS New More ward number 9 gi searchta sengbek amamam khudol tamki anoba sei lakwa amasung Christmas kumai asina More da khundamina ba prup sing nungsi sanana hingminana ba pandamda seng asi khudol tamkibani Swas sur vaccine gi matangda miam khaminana na awareness program amang asi morangkom da leba Kalimai mandir gi mantap tapang thokre Imphal Municipal Corporation gi ward development committee gi ward number kun ga mari amadi anoba Mayol Khongset tera amudon ga punna sinmin aduna pangthokiba ngasi awareness program da IMC gi commissioner TS Harikumar assistant commissioner Ravindra Tholdam ward number kungamani gi cooperator G Bino ward number 3 ki cooperator RK Jitendra Singh na tharma pusing oina sarwaki awareness programs aduga mari lenana IMC gi assistant commissioner Ravindra Tholdam na source sur vaccines haiba program asi Bhartal leriba city singbu lu nana thamna pandamda lisingani tara ta hudokibani lisingani tara taret ki oina Bhartal leriba city samri control hundoina lu nan batana ba sida saruk yari Imphal city bu sangdamna ba asida thak wangna lakna na ba haiba si city asi ga koibda leriba miyam ge sobu tawlang lai haiki awareness program asi pangthok naba honabada asobu tawdang loriba anoba Mayon Khongset ki general secretary TS Gunasendrana phongdorokpada Imphal city ki tuan ba ward kungatret tagi tholokpa fata haudi sing asibu matau karamna loisingadage amadi masibu organic manure onthoktuna karamna sizinnagadage haibadu awareness program asina miyamda paujal pibani haike Municipal Corporation amadi ward development committee na matang chathareba 27 wards ta chathagadawa mass awareness on swasthya survection haiba program sida koi amakhakna anoba Mayol Khongset na haijarubadagi moina awareness sida akhogi ju saruk yaba pibi ba haib tare
सिसे अखोना मसिदा माना डस्टबिन दा हुंदोकपा खोटपा मैम से अखोना हाउ टू कनो तो हाय तारे डस्टबिन जी यूटिलाइज तो फजना प्रॉपर्ली अखोना ऑर्गेनिक ओंथोकपा ngamna हाय तारे चुमनगी डस्टबिन हुंदोकपा नतबा डस्टबिन जे ऑर्गेनिक ओंथोकपा ngambagi अवेयरनेस से अखोना आईएमसी दा खंगदे अदे पब्लिक दा खंगदे अवेयरनेस हमजु पिजबगो लोइना अमा खंगना मयाम दा मतिंग पांगबिनि सिदा पब्लिक मयामनसु अखोना पिजरिबा अवेयरनेस सिदा हराव हरावना नुसिंसिन मतिंग पांबिरनबसु हाय Saya sige me mangada sugunuda Nankolens Haugepu nupi oibigi kai kunoba mangalaba matung hatok piramba amasung kai Kolens tuboi busu halamba tawdok thidok asumba wahel pinenaba thado Students Association General Headquarter na government ke puning singsili tha taret suroba phawba maraleba mioi singasi phawba wahel sangda putok pungamdri hiramasi mari lerna association na SP Kaksing unaduna taksin khrabasu ngasi phawba case asida singthaningai oiba thaba amata okhalapa udri January tara phawgi manungda case asiga sumba wahel puthokna ba hona drabadi akan bakhongjang sangsilagani hari District Legal Services Authority na Students Legal Literacy Club Jiribam Higher Secondary School gi khusam naduna nomagi oiba mairui singi leadership training program ama Borobekra Higher Secondary School Jiribam na pangthokre Manipur State Legal Services Authority gi matengaluna pangthokiba thorom aduda school asigri principal G Manglem Sharma Child Welfare Assam gi chief functionary as Iboton Student Legal Literacy Club Jiribam gi teachers in charge as Rajen Kumar Jiri College के Assistant Professor C.S. Anil Susurgaki Tuan resource person singna cyber crime POCSO Act Juvenile Justice Act na singbu matang da wangangki Bebeto Cine Wall na puthokadaba Manipur film Thawai Mirel yafe thongni thorom tof awang lai ka pangthokre thorom atu da sangnarba film critics su oriba IPR gi director Megasandra Kongbam film from Manipur gi chairman S Mangol Jau Susurgaki Biswamitrana story screenplay amasung direction piba film asida Bebeto Biju Danny Lilabati na singba saknairaba artist singna saruk yagni director Biswamitrana maki yangkemanga suba direction piba film asi Manipur gi nongna horliba naha singda mayai kaba chinjakna tungda manghal lakadoriba madugi kharadang warabasu kanba ngamhona ba paujil piba film amani haiki film की स्टोरी लाइन से तसेंगना हारबदा खोगी मोरे की थोंगसिलालगा मणिपुर ने हिथांगफम ओरगा दिल्ली गा योगिबा इंटरनेशनल रैकेट अचौबमा WY गा सना की कारबार मा लाकपसिना एक इस पॉलिसी का लांग मतम सिदा मणिपुर दा याम अचौबा अमांगबमा खोइसि हिथांगफम ओरगा मी सिंगसि इजी मनी मेकिंग की कनो याम हेंजल लकबा अकीबमा लाकदरा याम चेक्सल होबा सरकार ना करिना मसिदि याम चेक्सल होबा दरकार लेब्रा हाइबिगी अदुगुम विजन अमा थमजबा स्क्रिप्ट मखलमनी Miamna sakanglaba pungi oja Toksom Girani Imphal West District manung senna leiba Khamranda leiba masagi yumda thas ki kunda lekhidre mag lising ama samapal humbatra hundoida Manipur Sahitya Parishat na Vidyabhushan amasung atay mana kaya piduna award kaya phangkraba pungi oja mani mana lekhidabada Khamran Ibutons Regionals and Traditional Arts Niketana awa phangdokre Manipur Weightlifting Association ki Secretary Orambata Natana Manipur Olympic Association ki Joint Secretary Oramba Al Momona Manungmatam Chadana Laikidabada Manipur Weightlifting Association amasung Manipur Olympic Association na awa phondokre Loisela Putamro boxing amukan napizri Manipur ki Civil Society Organization sing musing na BJP ki National President Amit Shah unakre Masagi mathau pangthoklingai da noina panu laikhidraba paumi thangjam dijamani gi mangarak subaning sinthorom pangthokre amadi paumi laikhidraba thodok singi asuma oil phangan bada thintaba thong amju president wangkhyamsa samjaina noitaba phondokre hoju phawide ISTV news ja pawma translate ning tabi phno pomukana